ꯃꯌꯥꯝꯗ ꯃꯨꯚꯤ ꯍꯅꯨꯃꯥꯟꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯁꯔꯨꯛ ꯑꯗꯨ ꯂꯤꯕ ꯍꯧꯖꯔꯛꯂꯒꯦ꯫ ꯃꯨꯚꯤꯁꯤ ꯁꯨꯄꯔ ꯍꯤꯔꯣ ꯐꯤꯂꯝꯅꯤꯅ ꯍꯅꯨꯃꯥꯟ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯃꯨꯚꯤꯁꯤ ꯍꯅꯨꯃꯦꯟ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯅꯩ꯫ ꯍꯧꯔꯛꯄꯒꯤ ꯁꯤꯟꯗ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯐꯠꯇꯕ ꯄꯥꯞꯅ ꯊꯟꯗꯨꯅ ꯂꯩꯔꯦ, ꯃꯔꯝ ꯑꯗꯨꯅ ꯍꯅꯨꯃꯥꯟ ꯅꯍꯥꯛꯄꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯁꯤꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯅꯨꯃꯥꯟ ꯑꯁꯤ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯁꯤꯟ ꯑꯗꯨꯗ ꯎꯕ ꯐꯪꯉꯤ꯫ ꯍꯦꯂꯤꯀꯣꯞꯇꯔꯗꯒꯤ ꯃꯥꯏꯀꯦꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯁꯤꯔꯤ ꯑꯗꯨ ꯀꯨꯝꯊꯔꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯥꯏꯀꯦꯜꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯁꯤꯔꯤꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯗꯨꯅ ꯂꯩꯕꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯃꯍꯥꯛꯅ ꯎꯔꯤꯕ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ ꯑꯃꯅ ꯃꯍꯥꯛꯅ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯐꯪꯉꯤ꯫ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯃꯍꯥꯛꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯍꯅꯨꯃꯥꯟ ꯑꯁꯤ ꯇ꯭ꯔꯦꯟꯅ ꯊꯣꯝꯗꯠꯄ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯀꯔꯤꯝꯇ ꯁꯣꯛꯇꯕꯤꯗ ꯑꯗꯨꯃꯛ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯁꯨꯄꯔ ꯄꯋꯥꯔ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯚꯤꯗꯤꯑꯣ ꯑꯗꯨꯕꯨ ꯏꯟꯇꯔꯅꯦꯠꯇꯒꯤ ꯃꯨꯠꯊꯠꯂꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯤꯔꯤꯗ ꯑꯣꯔꯗꯔ ꯄꯤꯔꯛꯏ꯫ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯑꯩꯅ ꯆꯥꯎꯈꯠꯍꯟꯕ ꯄꯥꯝꯃꯤ꯫ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯃꯥꯏꯀꯦꯜ ꯀꯧꯏ꯫ ꯑꯩꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯅꯨꯃꯥꯟꯅ ꯍꯥꯏꯔꯦ, ꯃꯁꯤꯗ ꯑꯗꯣꯝꯒꯤꯗꯤ ꯀꯥꯟꯅꯕ ꯀꯔꯤ ꯐꯪꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯃꯗꯨꯗ ꯃꯥꯏꯀꯦꯜꯅ ꯍꯥꯏꯔꯦ, ꯃꯁꯤꯕꯨ ꯀꯧꯏ ꯀꯣꯔꯄꯣꯔꯦꯠ ꯁꯣꯁꯤꯌꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯉꯛꯇꯨꯅ ꯇꯥꯟꯅꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯦ, ꯀꯝꯄꯅꯤ ꯑꯆꯧꯕꯁꯤꯡꯅ ꯁꯣꯠꯊꯔꯕ ꯈꯨꯡꯒꯪꯁꯤꯡꯗ ꯆꯠꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯇꯧꯔꯤ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯦ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯈꯣꯏ ꯈꯨꯡꯒꯪꯗ ꯀꯔꯤ ꯑꯅꯧꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯀꯥꯁꯤꯅ ꯍꯥꯏꯔꯦ, ꯑꯩꯈꯣꯏ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯃ ꯁꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯈꯨꯡꯒꯪ ꯑꯁꯤꯗ ꯅꯪꯅ ꯁꯤꯅꯦꯃꯥ ꯌꯦꯡꯕꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯩꯔꯗꯨꯅ ꯃꯐꯝꯁꯤꯡ ꯑꯁꯤ ꯃꯤꯅꯥꯛꯁꯤꯒ ꯇꯥꯟꯅꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯤꯅꯥꯛꯁꯤꯅ ꯍꯥꯏꯔꯦ, ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯊꯣꯛꯂꯛꯄꯗꯒꯤ ꯁꯤꯕꯒꯤ ꯃꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯍꯦꯟꯒꯠꯂꯦ, ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯑꯃꯇꯪ ꯁꯥꯕꯤ ꯇꯥꯔꯒꯗꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯁꯤꯕꯒꯤ ꯆꯥꯡ ꯍꯟꯊꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ, ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯁꯥꯔꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯀꯦꯜ ꯑꯃꯁꯨꯡ ꯁꯤꯔꯤꯅ ꯍꯥꯏꯔꯦ꯫ ꯃꯈꯣꯏ ꯈꯨꯡꯒꯪ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯁꯥꯔꯒꯅꯤ ꯍꯥꯏꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡꯁꯨ ꯌꯥꯝꯅ ꯍꯔꯥꯎꯏ, ꯑꯃꯁꯨꯡ ꯍꯅꯨꯃꯥꯟꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯗꯨꯅ ꯃꯥꯏꯀꯦꯜꯒ ꯈꯨꯠ ꯁꯣꯛꯅꯈꯤ꯫ ꯈꯨꯠ ꯁꯣꯛꯅꯕ ꯍꯦꯟꯁꯦꯛ ꯇꯧꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯀꯦꯜꯒꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨꯗꯒꯤ ꯄꯤꯟ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯍꯅꯨꯃꯥꯟꯒꯤ ꯃꯈꯨꯠꯇ ꯊꯤꯜꯂꯤ ꯑꯃꯁꯨꯡ ꯍꯅꯨꯃꯥꯟꯒꯤ ꯏ ꯁꯦꯝꯄꯜꯁꯤꯡ ꯑꯗꯨ ꯂꯧꯈꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯍꯅꯨꯃꯥꯟꯒꯤ ꯁꯛꯇꯤ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯄꯥꯝꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯀꯦꯝꯞ ꯀꯌꯥ ꯁꯥꯕ ꯍꯧꯖꯤꯜꯂꯛꯏ꯫ ꯃꯥꯏꯀꯦꯜꯅ ꯁꯤꯔꯤꯗ ꯍꯥꯏꯔꯦ, ꯍꯅꯨꯃꯥꯟꯗꯒꯤ ꯂꯧꯈꯤꯕ ꯏ ꯁꯦꯝꯄꯜ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯆꯦꯛ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯁꯤꯔꯤꯁꯨ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯥꯏꯀꯦꯜꯗ ꯈꯨꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯂꯩꯀꯥꯏ ꯑꯗꯨꯗ ꯒ꯭ꯔꯣꯁꯔꯤ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯒꯤ ꯃꯃꯥꯟꯅꯕꯤꯗꯨ ꯂꯥꯛꯇꯨꯅ ꯑꯆꯥꯄꯣꯠ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ, ꯑꯗꯨꯒ ꯄꯩꯁꯥꯗꯤ ꯄꯤꯈꯤꯗꯦ꯫ ꯃꯗꯨ ꯃꯃꯥꯡꯊꯛꯇ ꯇꯣꯟꯈꯤꯕ ꯄꯩꯁꯥꯗꯨ ꯄꯤꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯅꯪꯒꯤ ꯄꯩꯁꯥꯗꯨ ꯄꯤꯒꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯆꯥꯄꯣꯠ ꯀꯧꯇꯥ ꯑꯁꯤꯁꯨ ꯄꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯆꯥꯄꯣꯠ ꯀꯧꯇꯥ ꯑꯗꯨꯕꯨ ꯄꯨꯔꯗꯨꯅ ꯑꯃꯨꯛ ꯆꯠꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯒ꯭ꯔꯣꯁꯔꯤ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯌꯥꯝꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤ꯫ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯤ ꯂꯥꯛꯇꯨꯅ ꯍꯅꯨꯃꯥꯟꯅ ꯄꯥꯏꯔꯤꯕ ꯁꯛꯇꯤ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗ ꯍꯪꯗꯨꯅ ꯂꯥꯛꯏ꯫ ꯃꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯥꯏꯟꯇꯤꯁꯅꯦ ꯍꯥꯏꯕ ꯅꯨꯄꯥ ꯑꯃꯁꯨ ꯊꯦꯡꯅꯈꯤ꯫ ꯃꯍꯥꯛ ꯑꯁꯤ ꯌꯨ ꯉꯥꯎꯕ ꯅꯨꯄꯥꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯑꯩꯗꯤ ꯍꯅꯨꯃꯥꯟꯒꯤ ꯁꯛꯇꯤ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒ꯭ꯔꯣꯁꯔꯤꯅ ꯅꯪꯅ ꯋꯥ ꯉꯥꯡꯂꯤꯕꯅꯦꯅ ꯃꯤꯉꯣꯟꯗ ꯄꯪꯍꯥꯏꯗ ꯍꯥꯏꯗꯣꯛꯏꯗꯨꯕꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯥꯏꯗꯣꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯁꯦꯡꯕ ꯈꯪꯕ ꯇꯥꯔꯒꯗꯤ ꯅꯕꯨꯛ ꯃꯅꯨꯡꯗ ꯋꯥ ꯂꯣꯠꯇꯨꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯔꯤꯅ ꯒ꯭ꯔꯣꯁꯔꯤ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯦꯡꯕꯁꯤ ꯈꯪꯗꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯟꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯒ꯭ꯔꯣꯁꯔꯤ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯅꯨꯃꯥꯟꯒꯤ ꯁꯛꯇꯤ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯐꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯒ꯭ꯔꯣꯁꯔꯤ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯎꯃꯟꯈꯤꯗꯨꯅ ꯃꯥꯒꯤ ꯑꯆꯥꯄꯣꯠ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯁꯛꯇꯤ ꯌꯥꯝꯅ ꯄꯥꯏꯕꯅꯤ, ꯃꯍꯥꯛ ꯑꯁꯤ ꯋꯤꯠꯆ ꯑꯃꯅꯤ, ꯃꯔꯝ ꯑꯗꯨꯅ ꯍꯅꯨꯃꯥꯟꯅ ꯃꯉꯣꯟꯗ ꯀꯤꯁ ꯇꯧꯔꯨꯕꯗꯒꯤ ꯍꯅꯨꯃꯥꯟꯒꯤ ꯁꯛꯇꯤ ꯑꯁꯤ ꯐꯪꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯁꯨ ꯇꯧꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯁꯤꯔꯤꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯀꯤꯁ ꯇꯧꯒꯦ ꯇꯧꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯊꯈꯤ꯫ ꯁꯤꯔꯤꯁꯨ ꯍꯅꯨꯃꯥꯟꯒꯤ ꯁꯛꯇꯤ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯐꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯁꯨꯝ ꯈꯟꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯥꯁꯤꯒꯤ ꯁꯟ ꯂꯣꯏꯐꯝ ꯑꯗꯨꯗ ꯌꯧꯔꯦ꯫ ꯁꯟ ꯂꯣꯏꯐꯝ ꯑꯗꯨꯗ ꯃꯤ ꯀꯌꯥꯃꯔꯨꯝ ꯄꯩꯁꯤꯟꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯈꯤ꯫ ꯀꯔꯤꯒꯤꯅꯣ ꯃꯤ ꯄꯨꯜꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯅ ꯍꯥꯏꯔꯦ, ꯉꯁꯤꯗꯤ ꯍꯅꯨꯃꯥꯟꯒꯤ ꯁꯛꯇꯤ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯇꯥꯛꯇꯣꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯔꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯈꯪꯕ ꯄꯥꯝꯂꯤꯕꯁꯤ ꯃꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯍꯅꯨꯃꯥꯟꯅ ꯑꯩꯅ ꯐꯪꯂꯤꯕ ꯁꯛꯇꯤ ꯑꯁꯤ ꯀꯥꯁꯤꯒꯤ ꯁꯪꯒꯣꯝꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫
कासीसु करिनो अइबु संगोम थोकदौना हाइदुना हाइरे नंगी नतेने नंगी सनसिंग असिदगिनी हाइदुना हाइरे अमसंग मफम मदुर लेलिबा मिसिंग अदुगी ममांगदा महांगना कासीगी संगोम अदु थकनदुना खुजाइदुबु मेखाइखि खुजाइदु पुंदोइ तोइखि अमसंग महांगला खुजाइदु लखटपा मतमदा अतियाद उबा फंगतना मांगखि मतौदु उबदगिदी लेकाइ मिसिंगसु कासीगी संगोम अदु लैनबैदमक्ता कोइतान तानरे तंजादु सिरिसु लुपा लाख अमा लंगसिलदुना नंगी संगोम सिंग असि अइना लोइना लौदोरबनी हाइदुना हाइरे मरम अदुना कनाथदा पिथोकपु यारो हाइदुना संगोम सिंग अदु महांगला लोइना पुदुना चतखि मतौदुदगिदी कासीसु नंगना अइगी बिजनेस असि यामना चाखोलहले हाइदुना महांगना हनुमंत थागतुना लेबनी अदुबु संगोम योंबगी 25% दे अइना लौगनी हाइदुना हाइरे वाइलुता मतमदा कासीना नंगोंदगिदी गदापतिना बइना फै मादी सुमनतगी 10% खतने लौरिबसि हाइदुना मासु बरौदुना लेहौवी खुंगंग अदुदा हॉस्पिटल साबगी फाउंडेशन हुनबा नुमित अदुदा पंडित अदुना पूजा तौदुना लै मफम अदुर कुमाई अमगुमना सु पांथोक्तुना ममाई ममित उपसनदुना जगोई क्यामनसु सादुना लैबनी मागेलदी हनुमान फंगलिबा शक्ति असि कदाइदैनो हाइबसि खंगनिंगी मरम अदुना महांगना मीनाक्षीदा वाई सन्ना सनलदुना हनुमान चाहन बहौरे मसिना ममांगथक्ता महाकी ई सैंपल अमसुंग संगोम अदु टेस्ट तौबा मतमदा मंगोंदा करिगुंबा शक्ति अमत याउदे फंगलिबा शक्ति असि आउटसाइड तगिनी हाइदुना हाइरे संगोम अदुदी इसिंग याउई अमसुंग ई दुदी इम्यूनिटी फावो याउदे हाइदुना हाइरे हनुमानसु साउनिंगमन खिंदुना चांगलकपा मतमददी कासीनदी यामना थिंगजाबनी तंजादुदा मफम अदुदा जेसीबी सिजनरदुना नुंग अचौबा अमा थांगनबा होनाबनी अदुबु जेसीबी दुना थांबा ngamdre हाइदुना हाइरे मतो अदुदगिदी नुंग अदुसु थादरखि जेसीबी ड्राइवर दुना हाइरे मसिदि नुंगदुम नते चिंगनी जेसीबी की मीटर सिबाउता रेत चटखरे हाइदुना हाइरे मदुरगिदी माइकेलसु जेसीबी दुना काखलदुना मांगना जेसीबी दु सिजनरदुना नुंगदुम मदु थांगनबा होनारे नुंगदुम मदु थांगलपा मतमददी नुंगदुम मदु यालेबा तरादु तत्पा हौरे मदुदा मफम मदुर लैबा मिसिंगसु पाखनदुना कोचेन चेनरे नुंगदुम मदु तत्लगा तारकपा तारे हाइदुना मफम मदुर लैबा मिसिंगदु कोचेन चेनबदा अमन अमगी मथक्ता चबे चबे नसनदुना लोइना तुदुना लैनखि तुरिबा मरगदुना माइकेलगी मिसु याउरिबनी मदुदगिदी हनुमानसु महाकी मनी अदु पुथोक्लदुना नुमित थांगके तौबा मतमददी मफम मदुदा माइकेलना महापु येंगदुना लै माइकेलना येंगदुना लैतरगदी महाकी सुपर पावर से फंगबा याररो हाइदुना महांगना मफम मदुर तारिबा माइखुम अमना महाकी ममाइल कुपसलदुना माइखुम अदुगी मरक्ता मनी अदु थमलदुना महाकी पावर दु फंखि महाकी पावर से करमना फंखिबनो हाइबदु उगे तौबा मतमदा माइकेलगी जेसीबी दुसु मफम मदुदा युंगलिबा तरा अदुदा थेंगलुबदगिदी माइकेलसु जेसीबी दुदगी पाइथोरे नुंग अदुना हेक थरकपा मतमदा माइकेलसु नुंग अदुगी मखादा चंगछलदुना नुंग अदु थंकतुना लैखि मतौ अदुदा लैकाइदगी मिसिंगना ngakतुना येंगदुना लैनखि माइकेलसु थोलिबा थौदो अदु ngakपना खमथेंखि अमसुंग मीनाक्षीसु मखादा तारिबा अनोप अदु लखोलदुना हनुमानगी ममित उपसनबिखि मतौ अदुदा ममानबीदुना नंगना अनोक उपसनबिरिसि मया ममांगदा नंगना महापु पामलबरा हाइदुना हंगी हनुमान नुंग अदुबु करिसु लैतना मकुना मखतना थांकले अमसुंग महाकी लुंगी तारकपा मतमदा मांगना मकुन अदु थादोखिबनी मखादा तारिबा नुंग अदु नेखाइबा मतमदसु नुंग अदुसु काइखि मफम अदु लैरिबा मिसिंगना हनुमान बुधागतुना लैखि मतौ अदुदा माइकेलली यामना साउनिंगबा हाइबसु ओइखि माइकेलसु यामना साउनिंगना महाकी लेबदु लाई तसेना हाइबा मतमदा महांगनदी हनुमानगी शक्ति सि कदालि लाक्लिबनो हाइबसि खंगनिंगमनि अदुबु खंगबा ngamखिदबगी मांग यामना साउनिंगखि मफम अदुदा सिरीना महाकीदमक्ता यामना पावरफुल ओइरबा सूट अमा सेमदुना लैखि सूट असि ममिंग असना मेगामैन 2.0 हाइदुना थोले मसिगी सूट असि ब्राइब्रेनियम दैसु हेला कनबा धातु अमना सेमबनी हाइदुना हेले मदुरगी सिरीना माइकेल खुद अमपी हाबिदी ग्लोब अमपी ग्लोब असि यामना कनबा ग्लोब ने पावरफुल ओइबा ग्लोब ने करिगुम मसि उपतुना थिनबा तारगदी हनुमान गासु याम थिना सोकनी हाइदुना हेले मरम मदुना मसि टेस्ट तौ हाइदुना माइकेल महान ग्लोब अदु पीखि ग्लोब अदु उबलदुना महाना चिंग अमगी मनाक्ता लाक्तुना चिंग अदुदा हौरिबा उदुदा किन्ना थिनबा मतमददी उदु पुंतोइ तोइखि उदुदा मी मसु पुंदुना लैबनी पुल्लिबा मीसि ममांग थक्ता हनुमानना नुंग थांगतपा मतमदा थागखिबा मिसंगनी मरम मदुना महाना पनिशमेंट पीरिबनी हाइदुना मी दुबु उदुदा पुंदुना थिनदखिबनी उ अमसुंग मी दु पुंजाइ जाइखि उदुसु तेखि नुमिदांगी मतमददी कासी मो वानी दु फमिनदुना लैबनी कासीना हनुमान दाइरे खबर सिदा नंगदी अखोगी थंगनबु खुंगंगदा सुममि चलेने हाइदुना हाइरे अइसी मफम असिदा खतम ममि चतपा पामदे पृथ्वी सिनबा थुंगना ममि चतपा पामे मरम मदुना आईएससी ओलंपिक दे यावसिरा खंगदी हाइदुना हाइरे ओलंपिक दे यावबु तारगदी आइना करिगुबा जेवलिन लंग तारगदी किलोमीटर 2 मुक्ति यावबु याइ हाइदुना सोहरे मदुर कासीना हाइरे करिगुबा नंगी कंपटीशन अदु नुमिदांगुबा ओइ तारगदी कमाय तौबा हाइदुना हाइरे
मधुना मखोई निसी मधुगी प्लान अदु कैंसिल तौरसी हादुना हरे मेडल फंगबुली तो यारसे आई मीनाक्षी की थमोई बुदी जोई तौबु ngamli बसली हादुना हरे माकी मपुदुना यातारगदी लंबी लोइना सेंगलनी हादुना हरे करिगनो नंगना मखोगी मपुदुना हाइना दुरिबदी हादुना हंगी मधुरा हनुमान हरे आई लुहोंबगी मतंग वै सानबा पामे मधुरा काशीना हरे नंगी नजीना लुहोंगदबिदी युमदा लैरे अदुगा नंगना लुहोंबगी वखन खलिबसना करिगनो हादुना हंगी मधुरगिदी हनुमान लाइरे आइदी मा ngaiबगा ngamoi मादी यामना नापन कापना पिनी मरम मदुना माक्ति मयुम पानी पालोइसु खंगदि हादुना हरे वाइलुता मतंदा मखोगी युम मदुरा थबक सुबा लाकपा हलदुना हरे नंगना nganglibadu कलिनो नंग यामना लुहोंगदि होंगरो यारेनी नोमगी चरा फावु तान मगम जदबा नंगना कालमना नुपि धाक्तुरि हादुना हरे नसी फावबदी लुहोंबिबदी याइदना हादुना हरे वाइलुता मतंदा हनुमानना माना लुहोंजरोइना लुहोंगदबनी मदुदा इना करि तौरुगनी हादुना हरे वाइलुता मतंदा हलदुना हरे महान लुहोंगदबी मरम असे नंगीदमक्तनी महान लुहोंद्रिबसे हादुना हरे करिनो हरिबसिबो हादुना हनुमान हंगी नंसु खले येंगो मंगोंदबु कनाना लुहोंगबा पामत्रिके महाना थमलिबा कंडीशन अजी करिगुंबा लुहोंगबा तारगदी आइगी इपान लुपासिसु पुदुना चटकनी हायबसिनी मरम मदुना नुपा मयुमगी मी मतना मौपा नुपा यावना लुहोंगकपसि पामदे मरम मदुना महाना लाक्लिबा लुहोंगबसिंग अदो लोइना रिजेक्ट तौखिबनी हादुना हरे तसिना हरबा मतमदा मचेना मौपा नुपादुबु थादोक्तुना चनिंगदबनी मौपा नुपासि नातै यामना चादबा ngauसनबा ओइबनिना करिगुंबा महाना मौपा नुपादुबु थादोक्तुना चटपा तारगदी मौपा नुपाई फिबम असि करि ओहेवनी हादुना महाना वाजबगी मौपा नुपाबु हुंतोक्तुना चटपा ngamखिदबनी महानदी नंगबु पुदुनसु चटपा पामनी वफमसिंग असि महाना कनामतदा हाइदोखिदबनी अदुगु नंगना महापु नापन कापा नुपिनी हाइलिबसि मतो करमना हारिबनो हादुना अहलदुना कपलदुना हरे वफमसिंग अदु तारबदगी हनुमान मंगलदुना महाग युमना चंगै युमना चंगलपा मतमदा महाग वालांग अमता ngankhide मदुदगी मचेना कैदौरे हादुना हंगी तंजादुना मचेदसु युबी थौरी तादुना लेबनी युबी थौरी ताबु मतमदा मचेगी मखुरदु ngaksak ngangbagi mawong adu uba matamda mahak mathwai yamna nungaikide machi eduna mopana pagidamakta chana thana puraga pi machena hare nangsi numit adudagi mayamna super hero ni haiduna kaunarabani wahai singa lutawa matamda somla kandadi hanumanti mamitta mapi raseli bani machena hare hanumana ramjigi damakta ayodhya gi seba tauki maram maduna nangsu sakti pairabani hauchikti anjana nadi haiba lambsigi seba taugadabani मचेना इंजांग आपपु मतमदा मचेगी मखुर अदु ngaksak ngangduna leibadu मौपा नुपादु उबु मतमदा यामना नुंगाइखिदे मदुरगिदी मचेना मंगवंदा हंgai कदौरे नंगदि ngasi नाहांगै इंजांग हावी हावतेना याम हाइबadu ngasi de kaimta हाइद्रबदी हाइदुन हंगी वहै लुता मतमदा मौपा नुपादु ममित्तगी मपि छिनथलदुना मफम मदुरगी चेनखि नोंगलपु मतमददी मचेना योपागदु कदाइदे लेखरगे हाइदुना कोइति थिरै अदु सोमना कंददी योपागदु पायरदुना मौपा नुपादुना थबक इंखांग सुदुना लेरमी अमसुंग युबी क्यामरुम हेकनदुना महाना युबी लेब लाप मीसिंग अदुदा युबी सिंग अदु लोइनि योंथोकी अतोपा युबी खरमसु महाना मचेगी दमकता खाक्तु थमे हाइबदी कोने योनबगी दमकतनी महाना मचेगी दमकता युबी थौरी क्यामरुम सुतादुना लेरमी मदुरी महाना रे कासीना हुजिकांदी युबी थौरीगी डिमांडसी याम हेकले हाय मरम मदुना करिगुंबा इन युबी थौरीसी यामना तातरगदी पैसासु यामना फंगनी हाइदुना हरे वहाय लुता मतना मचेदुदी यामना ngakchakhi महान चाखुमना चंगलक्तुना मचेना नहांगै पैसा थमलिबा पात्रदु हांगतोक्तुना पैसादु लौथोक्के तवि अदुबु महान मचेदुदा पीरदुना पात्रदु हांगतोहले पैसादु महान पात्रदु हापचले मतौदु मतमदा मचेदी यामना हरौजबसु ओइखि अमसुंग यामना सुंगखि मौपा नुपासी ज्ञान तारामाले हाइदुना मचेदुना खंजखि चाक लामे चाक थिरु हाइदुना मौपा नुपादुना फमदुना लैखि मचेदुना चाकदु थोंगलगे फरे फरे हाइदुना चाखुमना चंगबु मतमददी चाकदु लोइदुना लेरमी मौपा नुपाना हरे चाकदु लोइरबनी चाकदु थिदुना पोरो हाइदुना हरे आइदि चाकसे लामना लोइरे हाइदुना महान चाकदु तोलदुना मचेदुना इनबी मतौदु उबा मतमदा मचेदि करिन तौरिसिबो हाइदुना ngakpana khamthengki तसेना हरबा मतमदा मौपा नुपाना तौरिबासी नहांगैदि मचेना महाकिदमक्ता रेस्पोंसिबिलिटी लौदुना मानाव नुपाबु महाना मफम मदुदा थादोक्तुना चटखिबा ngamdabani करिगुंबा मौपा नुपासिना दायित्व लौदुना पैसा नुसा तानबा तारगदी मसी सुमायुम पानखिबा यारगनी मरम मदुना महाना मसी सिंग असि होनखिबनी मौपा नुपाना हरे ngasi aina thongbase hautra haiduna masi dura hare wahai luta matamda masi di mabun nusirakpa haibadori tanjaduna makhoigi thong adura kana guma thille haiduna masi bu yungso haiduna mopanu paduna thaki thong adu hantokpa matamda di mama thakta mahakida makta haina singna du lakibuna paduni tasena harba matamda hanumanna mabagi yum adura chattuna mabai dubu haina singna bani amusung
mahana machida hailakliba wafam asi makoidi aibu makoi yum aduda thamlagi haidun haibani adubo aidi daite yanma lei khungung asigi sewa tawdoibani maram aduna ai mafam asilagi chatpa yaroi haidun haire wahai duta matamna machidi yanma mabuni nusiduna mapanu padu konjaraduna kapsaki somna kanadi gajapati su makhwang tekle haiduna thori imda yanduna layengduna leibani tanjaduna dhon thiladuna bot thadabagi nomination paper thajanbagi matam yaure haiduna laure wahai duta matamda gajapati di sawan khiduna मीनाक्षी बु हातो हादना ऑर्डर पिरे मीनाक्षी सु खुंगंग अदुगी माया यदुदा लेपलदना खुंगंग सिदा अवाब तादनो लेरबनी तबुतबु हंदकी मतांदगीदी डेमोक्रेसी चनरनी मयामना अपा अपांबा अदोम अदोंगी मिहु थागतुना अखोई लीडर ओहनगनी हादुना हरे मसी पुमनामा असि अखोइना हानदी हुरानबनी खलुबा ओक्तबनी लमसे कामनी अमसुंग मिरेमनी खंद्रु लेरुबा हादुना वाई अदु हरपु मतमदा हनुमानती कईनो माना गांगली बिसुपो हादुना वालु थिंगलदुना यारे यारे आइगी वा ओइतरगदी आई भोट लेप ngamjaroi आइगी महुता अखोइगी ओजासी उने लेफन बिउ हादुना हरे मकोइगी ओजा हाइतरगदी मीनाक्षी की मपु दुबुनी मीनाक्षी की मपु दुदी करीनो तोरिसिपो हादुना ngaktuना लाइकी मतो उदुदा अनुमानसु अखोइगी ओजासी लेप यारनी मा लेप यारे हादुना हरे हादुना मयामदो लौथोरे मतो उदुदगिदी मफम मदु लेब मिसिंगसु यामना हराउनकी माकी मायोक्ता मिरेप लेगदरा हादुना लौथरकपु मतमदा मी मयामनदी अमत लेत्रे हादुना हरे अदुबु तंजादु लेखं खंगौदना गोसरी फमलिब नुपा थोलक्तुना आइसु बोलेकुनि हादुना हरे मतौदु लेकाई मीना मंगोन थिन ngangi अदुबु महाना गोसरी फमलिब हाबिदु कौबनिना लेकाइदा पोसै ममल ताना फंगंगनी अमसुंग थाईलैंडदा नुमित मंगानी की ट्रिप सु थागनी हादुना हरे तसेना हरबु मतमदा भोट लेबिगी मोनि महाना तौरलिबा असि मरम अदुना हंदकी भोट थादबु मतमदसु मयामना हुमदबिदा इशाना अपांबा इशाना हाइबदा तागदबा अमसुंग इरेबापु कनबा ngamgadaba misak khalaga भोट थादबियु लुपा लिसिंग अमा लुपा लिसिंग अनिना भोट योनबरी तौबिगनु इशागी हक अदु मांगन बिगनु भोट थादबा मतमदा मिरेपसिंग अदु करी अफब तौरमी हाइबदु थिबिदबिदा करी फतब तौरमी हाइबदु हाना थिबियु मदुगी मतुंगदा वकल खंदबियु मरमदि थार सके वैसे अदु नोंग फादुकसु nganगदुना सए हाइबदुनी तंजादुरा मीनाक्षीबु हातकनी हाइदुना लुपा मलाई मतौ अदु महाना हाइबदि हनुमानसु चिंगनदुना नुपा अदुबु कोइथि थिरै अदुबु मफम मदुदगी नुपा नथौतुना चेनखि मतौ अदुदगिदि हनुमानसु नुपा अदुबु कोइतान तानरै हनुमान नुपा अदुबु कोइतान तानरक्पु मतमदा माइकेलना महाकी स्मोक बॉम्ब मचा सिंग अदु लंथोरै मतौ अदुदगिदि हनुमानसु मफम मदुदा अदुमक मंगदुना लेपतुना युंगदुना चप लेपखि असुम तौदुना हनुमानपु इंट्रोगेशन तौनबै दमकता माइकेलना महाकी लेपता पुदुना लाई लेपता सिरीना मंगोन इंट्रोगेशन तौनबै दमकता सेम सारदुना मंगोन वहंग क्यामरम हांगी नंगी पावर सि कदाइ लालिबनो हाइदुना हाइरे मधुर हनुमान आगी पावर सिदि काशी की संगोमदैनि हाइदुना हाइरे मधुरगिदि सिरीना हाइरे आइना लेकाइदा समसम हांगु मतमदा नंगना मनिजी हाइबा मिसक अमगा नंग उनै हाइ मनिजी हाइ चकनानो हाइदुना हांगे आई खंगदि हाइदुना हनुमान हाइरे मधुरगिदि नंगना तांनिंगलिबसि मसिगी नुंग असिदगी शक्ति फंगे हाइब्रा हाइदुना अमु हांगे असुम नुंग अदु लखटपु मतमदा नुसाद येइबदगी मलि अदु लंगथोरे हाइबदि साइनिंग करे मतौदु सोमनाकंददी माइकेल महाकी वीडियो कैमरा तौदुना मॉनिटर कापथोक्तुना येंगदुना लेबनी मखोइन इंट्रोगेशन तौरिबा टेबल अदु थोकथोक नोमि हाइदुना सिरिने मनी अदुबु टेबल की मखादा टेबल ngakतुना थमखि मफम मदुरा मिंगसेल अमसु तादुना लेबनी मदुरगिदि मनी अदुदगी शक्ति फंगनबैदमक्ता हनुमान सिरिदा सवनबा हौरे सोमनाकंददी माइकेल सु खंगनबनिना नंग वा nganगनु हाइदुना हाइबनी अदुबु सोमनाकंददी सिरिसु मा थोकपा मदुमक तौदुना लै आई करीमता हारोई नाखोइना फुरबसु हारोई हाइदुना हाइरे वाहिलुता मतमदा सिरीना हनुमान खुपाना थाखि असुम तौदना चौकी दुग पुलप हनुमान मखा ताखि माकी ममित अदु मनीगी मपाला ताखि अमसुंग नुंसागी मंगाल अदुना मिंसेल येथोरक्तुना मनीदा फौजिलदुना माकी ममित यौपदगी मंगोन पावर फंखि अमसुंग मफम अदु लेब मिसिंग अदु तपताना फुदलमदुना इंजेक्शन अदु सिरीदा युंगसलमदुना मफम अदुदगी हनुमानसु होत्तन चेले सोमनाकंदना मीनाक्षी दु मकोई खुंगंग अदुदा लेबा आचार सेमफम अमदा लाई आचार सेमफम अदुदा दाकु सिंगना मंगोन अटैक तौरे अटैक तौरपदगी मफम अदुदा हनुमानसु लाक्तुना महाकी नौरी अदुना दाकु सिंग अदुबु लोइना कापथरे नौरी मरुदु उबदगी ममांग थक्ता महापु कनबिखिबा अमसुंग अंगांग ओनिगेदी मंगोन सेनदुना लाखिबा मिसक असि हनुमान हाबसि महा खंगबा ngamai असुम तौदुना मफम अदुना लाक्लिबा दाकु सिंग अदुबु इसै यमगी मरक्ता मखोइबु लोइना फुदक्खि तंजा असि इसै सकपा टाइमिंग सु ताई अदुबु सिन असि यामना फजना फुनबगी सिन अमदा उहलनखि असुम तौदुना नोंग चुथरकपदगिदी मीनाक्षी अमसुंग हनुमान अदु खपुक संगमदा चंखि अमसुंग
mahakna phangliba sakti asi kadaidagino haiba asi minakchida taki mani du putoktuna mahakna minakchida utkhi Daku Singh aduda Hanuman interrogation tawbadagidi Daku Singh asi Gajapati gi mi ngata oiduna lerami maram aduna Gajapati gi mayumda Hanuman adu achar gi kokta ama paiduna lai mamang thakta khana chenaba kyamrum laikhi taragasu nungaina daba kyamrum lai taragasu koknarasi nangna vote asida nangisu nomination file taw aduga karigumba nang afaba thabak tawrok taragadi parjanasu nangbu nusiduribani nang amu hana leader oibasu yaina haiduna hare nangna power pamjabani aina Meenakshi pami maram aduna Meenakshi bu hana bidamata nangna mi tharak pasile phaiduna suhare asum tawduna nomination paper adu mahakna Gajapati gi mi aduna piki maduri Hanuman hare karigumba nangna vote asi ka taragadi afaba thabak tawrok taragadi nangi wakhalon asi honglebna haiduna praja mayamnasu nangbu nusigani amasung pamgani haiduna hare asum hai haina mahakna Gajapati du koncheladuna mahaki atekpu makhwang adu bu sambiki matau ududagidi Gajapati su lepangamki maduri Hanuman hare karigumba nangna aina hariba wafamsing asida yadabu taragadi nangbu laikai misingna Daku na halambani haibagi paw asi sandokani haiduna hare tasina hai taragadi hatpa asi Hanuman hat taragasu Daku de badram tawsaladuna Daku na hatpani haiduna haiduribani haiduna hare sona kandana Michael na mahaki lepta Hanuman bu interrogation tawringagi video footage adu yengduna laiki mani du siri langkalpa matamda langkalapui mawng adu ukhi maram aduna mahana mani duna makhada leigiba matamda karamna mangonda sakti phangibuna haibasisu khangba ngamkhi mamang thakta khunggang adu kumai tawbu matamda maikhumgi mamangda mahana power phangkibai mawng du suni changai Michael na mahaki caravan adudagi tholakpa matamda afam adura Hanuman changchali Hanuman changchanduna mamang thakta mahangna gyan mangduna makhoigi lep adura leiringai matamda interrogation tawbagi video du su mahana uba phangki mafam adura Michael gi suit amasung mafam adura leiriba bomb sing adu uba matamda karina mahana tawribasibu haiduna khanduna laiki Michael na laltuna sirida Hanuman gi shakti gi power source asi khange haiduna haire maduri yamna faini haiduna haire maduri Michael makhatare hauji khudakta MiG-42 gi concentration gi chang adu henkalhalu haiduna haire karigumba madu hekapataragadi mi loina sirani haiduna haire madu Michael na tannama pami haiduna haire karigino madu adu yamna pamlibadi khungang asibu loina hatolagi hairibara haiduna haire wahai duta matamda karino nangna khaliba wakhal se haiduna hangai mahana Hanuman gi sakti du pambagi damakta khungang adura leiba mi sing adubu loina hatoke habagi wakhal se khalakpani mahana haire karigumba sakti asi makoida leitaragadi khungang asida khata kanagani aduga sakti asina karigumba aikoida leitaragadi sangsar pumba kanaba phangduribani haiduna haire wahai duta matamda sirinadi nangna tawdriba thawasi lale haiduna haire nangsu experiment tawduna uchi miyam halibasidi haiduna haire uchi ga migadi khenai haiduna sirina haire maduri Michael hare khungung asibu lai tendai kanabai damakta sa san sacrifice tawi maram maduna aikoina sangsar sibu kanabai damakta khungung ama sacrifice tawi kaisu kadina haiduna hare mayam kana nabai damakta sacrifice kharadi tawbatai haiduna hare wahai duta matamda sirina hare aidi nangsi superhero ni haiduna khalubani adubu nangdi super villain oiduna lerame nang ngawrabra haiduna hare wahai duta abadagidi Michael na siribu phuta bhaure siri si astama navani mahak mafam adu taduna laiki mahak astamagi inhaler adu kudan tanaraki adubu Michael mahaki astamagi inhaler adubu nekhaiki mahan haribasina mafam masida mai chak pataragadi nang maduda mai chak tu sikre aibudi chento hore haragani aina pamjabada karigumba thingba thamak pataragadi aina ima ipabu mai thaduna hatkhibani nangdi krisu leiti haiduna hare adu nangna semliba hidak langtak amasung experiment khudingmak asigi formula sing engon dalwele leire nang kanadre haiduna hare asum tawduna Michael su mafam madurigi tholai madurigi Michael na iPhone de yori basiri dur hangai kariguma mi ma STMI tek tok talagadi kayam koine hingani haidun hangi yam koine hingaru haidun hairi wai du tabdigi Michael su mafam mudagi goodbye siri haramduna chatkirami Michael mahagi caravan da lebale padru sangapam matamda mafam madudagi Hanuman su chenki mafam maduda video thaduna lebai mawng adu ubu matamda kanaguma misak ama lakle habasi mahana khangki maram maduna mahaki misingda makoigi jaga adu kana kana lake hadnu check to honki Michael gi mising aduna Hanuman gi makokta batna suraduna mani du munki amasung Hanuman di makhala ta aduna unthaki mani du fangle aduna mahaki security gi mising aduna Michael hare wahai luta matamda Michael yam harauki tanja aduna Hanuman su mafam maduda liatuna laiki mato ududa Michael hare numidang dadi Hanuman je power to paidabani maram maduna nakoi attack toksul haiduna hare maduragi di mafam madura leiba mising na Hanuman da nomai kapsalai nomai sumsum kapsalakpadagi di mahana pairiba chai aduna nomai maru sing adubu loina thaiki amasung maki maningda leiriba thong aduna loina panki thong aduna palibagi mawong asi CGI na yam phajana sijinai haibadi
ꯑꯀꯣꯏꯕꯗꯨ ꯔꯥꯝꯒꯤ ꯑꯥꯎꯠꯂꯥꯏꯟ ꯑꯃ ꯅꯣꯡꯃꯩ ꯃꯔꯨꯅ ꯌꯦꯛꯄꯗꯧꯅ ꯇꯧꯏ ꯃꯅꯨꯡꯗ ꯃꯩ ꯆꯥꯜꯂꯛꯄꯗꯒꯤ ꯃꯉꯥꯜ ꯑꯃ ꯐꯥꯎꯗꯣꯔꯛꯏ ꯃꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯍꯟꯕꯁꯨ ꯑꯣꯏꯍꯜꯂꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯥꯞꯂꯛꯄ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯆꯩ ꯑꯗꯨꯅ ꯂꯣꯏꯅ ꯊꯩꯔꯗꯨꯅ ꯀꯥꯞꯂꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯊꯛꯆꯤꯜꯍꯜꯂꯗꯨꯅ ꯃꯈꯣꯏꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅ ꯁꯤꯈꯤ ꯏꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯇꯨꯞ ꯇꯨꯞ ꯇꯥꯈꯤ ꯉꯁꯥꯏꯗꯒꯤ ꯆꯩ ꯄꯥꯏꯔꯒ ꯅꯣꯡꯃꯩ ꯃꯔꯨ ꯉꯥꯛꯊꯣꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯃꯥꯡꯊꯛꯇ ꯑꯆꯝꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯍꯜ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯤ ꯃꯈꯥ ꯇꯥꯕꯗ ꯈꯪꯈꯤꯒꯅꯤ ꯃꯈꯥ ꯇꯥꯕꯗ ꯑꯣꯏꯅ ꯍꯥꯏꯖꯔꯛꯂꯒꯦ ꯇꯟꯖꯥ ꯑꯗꯨꯗ ꯍꯅꯨꯃꯥꯟꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯂꯗꯨꯅ ꯊꯣꯛꯂꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯅꯤ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯊꯤꯔꯛꯏ ꯃꯅꯤ ꯑꯗꯨ ꯑꯍꯜ ꯑꯗꯨꯅ ꯈꯣꯡꯀꯠꯂꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯍꯅꯨꯃꯥꯟꯅ ꯃꯗꯨꯒꯤ ꯃꯅꯤ ꯑꯗꯨ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯃꯁꯤꯒꯤ ꯃꯄꯨ ꯑꯗꯨꯗ ꯄꯤꯒꯦ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯃꯅꯤ ꯑꯗꯨ ꯃꯍꯥꯛꯅ ꯍꯅꯨꯃꯥꯟꯗ ꯁꯤꯟꯅꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯆꯦꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨ ꯇꯥꯈꯤ ꯃꯔꯝ ꯑꯗꯨꯅ ꯍꯅꯨꯃꯥꯟꯁꯨ ꯃꯆꯦꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯍꯅꯨꯃꯥꯟꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯏꯀꯦꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯏ ꯃꯥꯏꯀꯦꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯍꯅꯨꯃꯥꯟ ꯑꯁꯤꯗꯤ ꯍꯨꯔꯥꯟꯕꯅꯤꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯀꯦꯝꯞꯇ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯑꯇꯥꯡꯕ ꯄꯣꯠꯆꯩꯁꯤꯡ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯄ꯭ꯔꯨꯐ ꯀꯔꯤ ꯂꯩ ꯍꯥꯏꯗꯨꯅ ꯍꯅꯨꯃꯥꯟ ꯍꯪꯉꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯂꯦꯞ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯗꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ 3D ꯑꯣꯏꯅ ꯊꯥꯒꯠꯂꯛꯏ ꯂꯦꯞ ꯑꯗꯨꯗ ꯍꯅꯨꯃꯥꯟꯅ ꯆꯪꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯂꯦꯞꯇ ꯃꯍꯥꯛ ꯆꯪꯉꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯇ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯆꯃꯟ ꯍꯥꯏꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯁꯨ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯆꯃꯟ ꯍꯥꯏꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯤ ꯑꯣꯏꯈꯤ ꯍꯅꯨꯃꯥꯟꯅꯗꯤ ꯃꯈꯣꯏꯁꯤ ꯑꯣꯏꯗꯕ ꯄꯥꯗꯕ ꯃꯤ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯡꯒꯪꯕꯨ ꯃꯥꯡꯍꯟꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯗꯦꯕꯂꯞꯃꯦꯟꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯈꯣꯏꯗꯒꯤ ꯄꯣꯠ ꯍꯨꯔꯥꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯔꯛꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯆꯦꯛ ꯇꯧꯕ ꯇꯥꯈꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯆꯃꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯍꯅꯨꯃꯥꯟꯗ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅꯤ ꯍꯅꯨꯃꯥꯟꯒꯤ ꯃꯌꯨꯝꯗ ꯀꯔꯤꯒꯨꯝꯕ ꯕ꯭ꯔꯤꯐ ꯀꯦꯁ ꯑꯃ ꯍꯥꯟꯅꯗꯒꯤ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯊꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯆꯃꯟꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕ꯭ꯔꯤꯐ ꯀꯦꯁ ꯑꯃ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯕ꯭ꯔꯤꯐ ꯀꯦꯁ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯅꯨꯡꯗ ꯄꯩꯁꯥ ꯃꯌꯥꯝ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯕ꯭ꯔꯤꯐ ꯀꯦꯁ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯄꯩꯁꯥꯗꯤ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯉꯩꯗꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯃꯅꯤ ꯑꯃꯗꯤ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯅꯤ ꯑꯁꯤ ꯄꯥꯋꯔ ꯁꯣꯔꯁ ꯑꯣꯏꯔꯤꯕ ꯃꯅꯤ ꯑꯗꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯤ ꯑꯗꯨꯗꯤ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯍꯅꯨꯃꯥꯟꯅ ꯄꯥꯏꯔꯤꯕ ꯃꯅꯤ ꯑꯗꯨ ꯃꯥꯏꯀꯦꯜꯒꯤꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯔꯗꯨꯅ ꯃꯅꯤ ꯑꯗꯨ ꯄꯤꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯀꯥꯁꯤ ꯑꯃꯁꯨꯡ ꯃꯤꯅꯥꯛꯁꯤꯅꯗꯤ ꯃꯅꯤ ꯑꯁꯤꯗꯤ ꯍꯅꯨꯃꯥꯟꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯍꯅꯨꯃꯥꯟ ꯎꯄꯥꯏ ꯂꯩꯇꯦ ꯃꯆꯦꯒꯤ ꯂꯨꯍꯣꯡꯕꯗꯨ ꯀꯥꯏꯗꯅꯕꯒꯤꯗꯃꯛꯇ ꯃꯅꯤ ꯑꯗꯨ ꯄꯤꯊꯣꯛꯄ ꯇꯥꯈꯤ ꯃꯆꯦꯅꯁꯨ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩ ꯑꯗꯨ ꯁꯠ ꯄꯤꯊꯣꯛꯄ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯏꯀꯦꯜꯅꯁꯨ ꯅꯪ ꯃꯅꯤ ꯑꯗꯨ ꯄꯤꯔꯛꯇ꯭ꯔꯗꯤ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯆꯦꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯗꯅꯕꯒꯤꯗꯃꯛꯇ ꯃꯅꯤ ꯑꯗꯨ ꯃꯍꯥꯛꯅ ꯃꯥꯏꯀꯦꯜꯗ ꯄꯤꯈꯤ ꯃꯥꯏꯀꯦꯜꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯑꯗꯨ ꯀꯧꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯅꯤ ꯑꯁꯤ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯅꯤ ꯑꯗꯨ ꯅꯨꯃꯤꯠꯇ ꯊꯥꯒꯠꯄ ꯃꯇꯝꯗꯗꯤ ꯃꯅꯤ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯉꯥꯜ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨ ꯆꯥꯛꯊꯦꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯄꯤꯔꯛꯂꯤꯕ ꯃꯅꯤ ꯑꯗꯨꯗꯤ ꯑꯁꯦꯡꯕ ꯃꯅꯤ ꯅꯠꯇꯦ ꯃꯗꯨꯒꯤ ꯍꯅꯨꯃꯥꯟ ꯍꯥꯏꯔꯦ ꯅꯪ ꯅꯁꯥꯒꯤ ꯃꯅꯤꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯅꯁꯥꯒꯤ ꯃꯅꯤ ꯑꯗꯨ ꯃꯁꯛ ꯈꯪꯐꯝ ꯊꯣꯛꯇ꯭ꯔꯥ ꯅꯪꯅ ꯑꯩꯒꯤ ꯃꯅꯤꯅꯦꯒ ꯍꯥꯏꯗꯨꯅ ꯊꯥꯒꯠꯇꯨꯅ ꯌꯦꯡꯈꯤꯕꯗꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯂꯩꯀꯥꯏ ꯃꯤꯁꯤꯡꯗꯁꯨ ꯍꯧꯖꯤꯛꯇꯤ ꯈꯪꯕꯤꯔꯝꯃꯅꯤꯅꯦ ꯀꯅꯥꯅ ꯑꯁꯦꯡꯕ ꯉꯥꯡꯂꯤꯕꯅꯣ ꯀꯅꯥꯅ ꯁꯦꯡꯗꯕ ꯉꯥꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯦꯁꯨ ꯃꯧꯄꯥꯅꯨꯄꯥꯗꯨ ꯑꯁꯦꯡꯕ ꯉꯥꯡꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗꯒꯤ ꯃꯆꯦꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤꯗꯦ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯐꯕ ꯃꯤꯅꯤꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯥꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯇꯥꯟꯊꯣꯛꯈꯣ ꯅꯠꯇ꯭ꯔꯒꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯁꯤ ꯑꯩꯒꯤ ꯃꯅꯤꯅꯤ ꯃꯁꯤ ꯑꯩꯒꯤ ꯃꯅꯤꯅꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇ ꯑꯃꯨꯛ ꯊꯥꯡꯒꯠꯇꯨꯅ ꯂꯩꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯅꯨꯃꯥꯟ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯊꯤꯕ ꯂꯥꯛꯂꯤꯕꯁꯤꯗꯤ ꯃꯁꯤꯒꯤ ꯃꯅꯤꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯥꯏꯀꯦꯜꯅ ꯃꯍꯥꯛꯀꯤ ꯃꯤꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯍꯅꯨꯃꯥꯟꯕꯨ ꯃꯩꯅ ꯆꯤꯡꯍꯟꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯆꯦ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯨꯕꯤ ꯆꯔꯣꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯇꯞ ꯇꯞꯅ ꯄꯨꯊꯈꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯄꯥꯅꯨꯄꯥ ꯁꯣꯛꯇꯔꯒꯗꯤ ꯅꯈꯣꯏ ꯑꯝꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯃꯥꯏꯀꯦꯜꯅ ꯍꯅꯨꯃꯥꯟꯗ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯂꯩꯈꯤ ꯑꯃꯁꯨꯡ ꯀꯥꯞꯀꯦ ꯇꯧꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯅꯤꯗꯨ ꯊꯥꯡꯒꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯋꯥꯔ ꯑꯗꯨ ꯐꯪꯈꯤ ꯃꯐꯝ ꯑꯗꯨ ꯄꯨꯡꯉꯥꯟ ꯉꯥꯟꯈꯤ ꯃꯥꯏꯀꯦꯜꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯄ ꯃꯇꯝꯗꯗꯤ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯅ ꯃꯥꯏꯀꯦꯜꯗꯒꯤ ꯐꯥꯎꯗꯣꯛꯇꯨꯅ ꯃꯆꯦꯗ ꯄꯥꯟꯈꯤ ꯃꯆꯦꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯛꯊꯗꯨꯅ ꯇꯥꯈꯤ ꯃꯧꯄꯥꯅꯨꯄꯥꯒꯤ ꯑꯁꯣꯛꯄ ꯑꯗꯨꯗꯤ ꯍꯟꯖꯤꯟꯈꯤ ꯑꯗꯨ ꯃꯆꯦ ꯑꯗꯨꯗꯤ ꯅꯣꯡꯃꯩ ꯃꯔꯨꯒꯤ ꯆꯩꯅꯥ ꯈꯥꯡꯈꯤ ꯃꯍꯥꯛꯅ ꯃꯧꯄꯥꯅꯨꯄꯥꯗꯨꯗ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯅꯪꯕꯨ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯅꯥꯛꯁꯤꯅꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯍꯅꯨꯃꯥꯟꯅ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯂꯩꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯁꯤ ꯀꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯅꯤꯗꯨ ꯊꯥꯡꯒꯠꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯃꯤꯠ ꯊꯣꯛꯂꯝꯗꯦ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤꯗꯤ ꯃꯆꯦꯁꯨ ꯅꯨꯃꯤꯠ ꯊꯣꯛꯄ ꯖꯒꯥ ꯊꯤꯔꯗꯨꯅ ꯃꯍꯥꯛꯅ ꯄꯥꯡꯈꯠꯂꯗꯨꯅ ꯃꯆꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯊꯣꯛꯄ ꯃꯄꯥ ꯇꯝꯅ ꯆꯦꯜꯂꯛꯏ ꯑꯁꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯊꯣꯛꯄ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ
ꯃꯆꯦ ꯑꯗꯨ ꯁꯣꯔ ꯇꯠꯈꯤ ꯍꯥꯏꯕꯗꯤ ꯃꯅꯤ ꯑꯗꯨꯒꯤ ꯄꯋꯥꯔ ꯐꯪꯗ꯭ꯔꯤꯉꯩꯗ ꯃꯆꯦ ꯑꯗꯨ ꯁꯤꯕꯅ ꯍꯥꯟꯈꯤꯕꯅꯤ ꯃꯆꯦ ꯁꯤꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯖꯈꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯄꯦꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯅꯤ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯑꯩꯒꯤ ꯆꯦꯁꯤ ꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯅꯤ ꯑꯗꯨꯗ ꯁꯥꯎꯔꯗꯨꯅ ꯃꯅꯤ ꯑꯗꯨꯗ ꯇꯥꯏꯅꯔꯗꯨꯅ ꯃꯍꯥꯛꯅ ꯃꯅꯤ ꯑꯗꯨꯕꯨ ꯈꯨꯡꯒꯪꯂꯣꯝꯗ ꯂꯪꯊꯣꯔꯛꯏ ꯃꯍꯥꯛꯅ ꯂꯪꯂꯛꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯪꯉꯛꯏ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯄꯋꯥꯔ ꯄꯥꯏꯕꯅꯤꯅ ꯃꯍꯥꯛꯅ ꯂꯪꯉꯛꯄ ꯃꯅꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨ ꯇꯥꯕꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯀꯦꯜꯒꯤ ꯃꯤꯁꯤꯡꯅ ꯃꯅꯤ ꯑꯗꯨ ꯉꯥꯟꯗꯨꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡꯗꯁꯨ ꯎꯈꯤ ꯃꯆꯦ ꯑꯗꯨ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯤꯖꯅ ꯀꯦꯕꯤꯔꯒ ꯕꯤꯗꯥꯏ ꯄꯤꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯆꯦ ꯑꯗꯨ ꯁꯤꯔꯕꯅꯤꯅ ꯃꯍꯥꯛ ꯑꯁꯤ ꯁꯅꯥ ꯂꯤꯛꯀꯣꯟ ꯂꯣꯏꯅ ꯂꯧꯊꯣꯛꯇꯨꯅ ꯂꯩꯔꯣꯟ ꯆꯟꯈꯤ ꯁꯛꯇꯤ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯏꯖ ꯇꯥꯔꯒꯁꯨ ꯑꯩꯅ ꯑꯩꯒꯤ ꯏꯆꯦꯕꯨ ꯀꯟꯕ ꯉꯝꯖꯈꯤꯗꯦ ꯍꯥꯏꯗꯨꯅ ꯍꯅꯨꯃꯥꯟ ꯌꯥꯝꯅ ꯋꯥꯔꯧꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤ ꯑꯃꯁꯨꯡ ꯌꯥꯝꯅꯁꯨ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯅꯨꯃꯥꯟꯅ ꯃꯆꯦ ꯑꯗꯨꯕꯨ ꯄꯣꯜꯂꯣꯏꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯥꯏꯀꯦꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯅꯤ ꯑꯗꯨ ꯈꯨꯡꯒꯪꯗ ꯇꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗꯩꯗꯤ ꯃꯥꯏꯀꯦꯜꯅ ꯗ꯭ꯔꯣꯟ ꯀꯌꯥꯃꯔꯨꯝꯗ ꯃꯃꯥꯡ ꯊꯛꯀꯤ ꯒ꯭ꯌꯥꯁ ꯑꯗꯨ ꯍꯥꯞꯆꯤꯜꯂꯗꯨꯅ ꯈꯨꯡꯒꯪꯗ ꯊꯥꯗꯣꯔꯛꯏ ꯈꯨꯡꯒꯪ ꯑꯗꯨꯗ ꯗ꯭ꯔꯣꯟꯁꯤꯡ ꯑꯗꯨ ꯄꯥꯏꯔꯛꯇꯨꯅ ꯒ꯭ꯌꯥꯁꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯥꯗꯣꯔꯛꯄꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯆꯞ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯅꯈꯤ ꯈꯔ ꯑꯃꯅ ꯊꯕꯛ ꯀꯟꯅ ꯁꯨꯔꯤꯉꯩ ꯃꯇꯝꯗ ꯂꯦꯞꯄꯅꯤ ꯈꯔ ꯑꯃꯅ ꯄꯣꯠ ꯊꯥꯡꯀꯠꯂꯤꯉꯩ ꯃꯇꯝꯗ ꯂꯦꯞꯈꯤ ꯈꯔ ꯑꯃꯅ ꯆꯐꯨ ꯁꯥꯔꯤꯉꯩ ꯃꯇꯝꯗ ꯂꯦꯞꯈꯤꯕ ꯈꯔ ꯑꯃꯅ ꯒ꯭ꯌꯥꯁ ꯑꯗꯨ ꯃꯩ ꯍꯧꯔꯦ ꯍꯥꯏꯗꯨꯅ ꯃꯨꯊꯠꯀꯦ ꯇꯧꯕ ꯇꯥꯏꯃꯤꯡꯗ ꯂꯦꯞꯈꯤꯕꯁꯨ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯤꯕꯅꯤ ꯃꯤꯂꯥꯛꯁꯤꯁꯨ ꯍꯅꯨꯃꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯨꯔꯇꯤ ꯂꯣꯏꯅ ꯑꯣꯟꯕꯗꯧꯅ ꯆꯞ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯅꯈ꯭ꯔꯦ ꯃꯥꯏꯀꯦꯜꯒꯤ ꯃꯤꯁꯤꯡꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯁ ꯀꯌꯥꯃꯔꯨꯝ ꯊꯥꯗꯣꯛꯇꯨꯅ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯤꯕꯝ ꯑꯃ ꯇꯥꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎꯗꯨ ꯇꯝꯃꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯅꯨꯃꯥꯟꯅ ꯍꯥꯏꯔꯛꯏ ꯏꯁꯥꯃꯛꯀꯤ ꯏꯆꯦ ꯑꯗꯨꯕꯨ ꯑꯩꯅ ꯀꯟꯕꯁꯨ ꯉꯝꯖꯍꯧꯗꯦ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯀꯟꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯥꯏꯀꯦꯜꯅ ꯃꯅꯤ ꯑꯗꯨ ꯐꯪꯈꯤ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯅꯨꯃꯥꯟ ꯍꯥꯏꯔꯛꯏ ꯐꯪꯅꯤꯡꯉ ꯐꯪꯖꯁꯅꯨ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤ ꯃꯅꯤ ꯑꯗꯨꯒꯤ ꯍꯥꯛꯇꯛꯇ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯀꯔꯤꯒꯨꯝꯕ ꯃꯅꯤ ꯑꯗꯨ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯆꯦꯁꯨ ꯁꯤꯔꯝꯃꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯃꯥꯡꯊꯛꯇ ꯏꯆꯝ ꯆꯝꯗꯕ ꯑꯍꯜ ꯑꯗꯨ ꯊꯣꯛꯂꯛꯏ ꯑꯃꯁꯨꯡ ꯍꯥꯏꯔꯛꯏ ꯂꯥꯟꯗꯗꯤ ꯏ ꯇꯥꯗ꯭ꯔꯒꯗꯤ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯃ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯗ ꯇꯥꯔꯒꯗꯤ ꯂꯥꯟ ꯑꯗꯨ ꯃꯥꯏ ꯄꯥꯛꯇꯕꯅꯤ ꯁꯟꯖꯤꯕꯅꯤ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯁ꯭ꯔꯤꯔꯥꯝꯅ ꯐꯪꯈꯤꯕꯒꯤꯗꯃꯛꯇ ꯙꯔꯃꯅ ꯃꯥꯏ ꯄꯥꯛꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯔꯥꯕꯟꯅ ꯐꯪꯉꯝ ꯇꯥꯔꯒꯗꯤ ꯀꯔꯤ ꯊꯣꯛꯈꯤꯒꯅꯤ ꯅꯪꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯂꯪꯊꯣꯛꯈꯤꯕ ꯃꯅꯤ ꯑꯗꯨ ꯍꯅꯨꯃꯥꯟ ꯃꯁꯥꯃꯛꯀꯤ ꯏꯗꯒꯤ ꯁꯦꯝꯈꯤꯕ ꯃꯅꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯅꯨꯃꯟꯇꯤ ꯌꯥꯝꯅ ꯉꯛꯈꯤ ꯒꯦꯂꯦꯛꯁꯤ ꯀꯌꯥ ꯁꯣꯂꯔ ꯁꯤꯁꯇꯦꯝ ꯀꯌꯥ ꯃꯔꯨꯝꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯕ ꯍꯅꯨꯃꯥꯟꯒꯤ ꯁꯛꯇꯤ ꯑꯗꯨ ꯅꯪꯉꯣꯟꯗ ꯐꯪꯂꯤꯕꯅꯤ ꯃꯗꯨꯒꯤ ꯍꯅꯨꯃꯟ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯅꯤ ꯑꯗꯨ ꯑꯩꯉꯣꯟꯗ ꯈꯛꯇ ꯐꯪꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯗꯨꯒꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯇꯥꯅ ꯍꯨꯟꯇꯣꯛꯈꯤꯕ ꯍꯥꯏꯕꯗꯤ ꯂꯪꯊꯔꯛꯈꯤꯕ ꯂꯤꯛ ꯀꯣꯟꯁꯤꯡ ꯑꯗꯨ ꯍꯅꯨꯃꯥꯟ ꯈꯛꯇꯅ ꯐꯪꯈꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤ ꯑꯃ ꯁꯦꯝ ꯇꯥꯔꯒꯗꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯄ ꯑꯃꯁꯨ ꯆꯪꯏ ꯊꯣꯛꯂꯛꯀꯗꯕ ꯂꯥꯟꯁꯤꯡ ꯑꯁꯤꯒꯤ ꯍꯧꯗꯣꯛꯀꯗꯕ ꯃꯤ ꯑꯗꯨꯅꯤ ꯅꯍꯥꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯆꯤꯡꯅꯔꯤꯕꯗꯨ ꯆꯨꯝꯃꯤ ꯔꯥꯕꯟꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯥꯖ꯭ꯌꯒꯤ ꯚꯥꯔ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯕꯤꯚꯤꯁꯟꯗ ꯇꯥꯈꯤ ꯔꯥꯖ꯭ꯌ ꯚꯥꯔ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯔꯥꯖ꯭ꯌ ꯑꯗꯨ ꯀꯔꯝꯅ ꯆꯂꯥꯏꯒꯅꯤ ꯍꯥꯏꯕꯁꯤ ꯃꯉꯣꯟꯗ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯈꯤ ꯇꯟꯖꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯂꯥꯛꯇꯨꯅ ꯇꯧꯒꯗꯕ ꯃꯊꯧꯗꯥꯡ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯁꯦꯜꯐ ꯀꯣꯟꯐꯤꯗꯦꯟꯁꯀꯤ ꯄꯔꯥ ꯀꯌꯥꯃꯔꯨꯝꯁꯨ ꯇꯝꯕꯤꯈꯤꯕꯅꯤ ꯂꯥꯛꯈꯤꯕ ꯃꯔꯨꯞ ꯑꯗꯨ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯁ꯭ꯔꯤ ꯍꯅꯨꯃꯥꯟꯅꯤ ꯔꯥꯝꯖꯤꯒꯤ ꯚꯛꯇꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯅꯨꯃꯟꯗꯤ ꯄꯨꯛ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯂꯪꯀꯥꯒꯤ ꯁꯤꯡꯍꯥꯁꯣꯟꯗ ꯐꯝꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯉꯥꯛꯂꯤ ꯃꯍꯥꯛ ꯑꯗꯨ ꯑꯩ ꯏꯁꯥꯃꯛꯅꯤ ꯕꯤꯚꯤꯁꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯕꯤꯚꯤꯁꯟ ꯍꯥꯏꯕꯁꯤ ꯔꯥꯕꯟꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅꯤ ꯑꯃꯣꯔ ꯑꯣꯏꯕ ꯃꯤꯁꯤꯡ ꯃꯌꯥꯝ ꯂꯩ ꯃꯗꯨꯒꯤ ꯃꯔꯛꯇ ꯕꯤꯚꯤꯁꯟꯁꯨ ꯑꯃꯅꯤ ꯍꯅꯨꯃꯥꯟꯁꯨ ꯑꯃꯣꯔꯅꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯅꯨꯃꯥꯟ ꯑꯃꯁꯨꯡ ꯃꯤꯅꯥꯛꯁꯤꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯅꯪꯅ ꯉꯁꯤ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡ ꯑꯁꯦ ꯅꯥꯇꯩꯗꯨꯅ ꯊꯝꯃꯨ ꯑꯗꯨꯒ ꯂꯥꯟꯖꯥꯎ ꯑꯃ ꯂꯥꯛꯇꯣꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯑꯣꯏꯕ ꯑꯃꯁꯨꯡ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯃꯔꯛꯇ ꯂꯥꯟ ꯑꯃ ꯊꯣꯛꯀꯗꯕ ꯂꯩꯕꯅꯤ ꯍꯤꯡꯆꯥꯕꯁꯤꯡꯅ ꯔꯨꯗ꯭ꯔꯃꯅꯤ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯤꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯅꯤ ꯑꯗꯨ ꯐꯠꯇꯕꯁꯤꯡꯒꯤ ꯍꯥꯏꯕꯗꯤ ꯍꯤꯡꯆꯥꯕꯒꯤ ꯃꯈꯨꯠ ꯇꯥꯈꯤ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯄ꯭ꯔꯂꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯕꯨ ꯀꯟꯕ ꯉꯝꯕꯁꯤꯗꯤ ꯅꯪ ꯈꯛꯇꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯍꯅꯨꯃꯟꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯏꯊꯟꯗꯅꯤ ꯑꯩ ꯏꯊꯟꯗꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯚꯤꯁꯟꯅ ꯍꯥꯏꯔꯛꯏ ꯍꯅꯨꯃꯥꯟꯅ ꯁꯃꯨꯗ꯭ꯔꯕꯨ ꯑꯃꯨꯛꯀꯤ ꯈꯨꯆꯣꯡꯗ ꯆꯣꯡꯗꯨꯅ ꯂꯥꯟꯈꯤꯕꯅꯤ ꯍꯤꯡꯆꯥꯕꯒꯤ ꯁꯦꯅꯥꯁꯤꯡꯕꯨ ꯇꯨꯝꯅ ꯃꯥꯡꯍꯟꯈꯤꯕꯅꯤ ꯑꯃꯁꯨꯡ ꯔꯥꯕꯟꯒꯤ ꯔꯥꯖ꯭ꯌ ꯑꯗꯨꯕꯨ ꯃꯩ ꯊꯥꯈꯤꯕꯅꯤ ꯇ꯭ꯔꯦꯇꯥ ꯌꯨꯒꯇꯅ ꯔꯥꯝꯒꯤ ꯃꯃꯤ ꯑꯣꯏꯈꯤꯕꯅꯤ ꯗ꯭ꯋꯥꯄꯔ ꯌꯨꯒꯇꯅ ꯀ꯭ꯔꯤꯁꯅ ꯑꯔꯖꯨꯟꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯊꯦꯠꯂꯤꯕ ꯐꯤꯔꯥꯜ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯃꯍꯥꯛꯅ ꯀ꯭ꯔꯤꯁꯅ ꯑꯔꯖꯨꯟꯕꯨ ꯁꯦꯟꯅꯈꯤꯕꯅꯤ ꯀꯂꯤ ꯌꯨꯒꯇꯅ ꯙꯔꯃꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯇꯦꯡ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯪꯕꯨꯁꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯃꯔꯝ ꯑꯗꯨꯅ ꯂꯥꯟꯊꯦꯡꯅꯕ ꯑꯁꯤꯗ ꯅꯪꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯅꯪꯗꯤ ꯍꯅꯨꯃꯥꯟꯒꯤ ꯕꯣꯔ ꯐꯪꯂꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯤꯅꯥꯛꯁꯤꯅ ꯂꯤꯛ ꯑꯗꯨ ꯍꯅꯨꯃꯥꯟꯒꯤ ꯃꯈꯨꯠꯇ ꯁꯤꯕꯤꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯅꯨꯃꯥꯟꯅ ꯃꯍꯨꯝ ꯑꯃ ꯄꯥꯏꯔꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯗ꯭ꯔꯣꯟꯁꯤꯡ ꯑꯗꯨꯕꯨ ꯀꯟꯊꯕ ꯍꯧꯔꯛꯏ ꯑꯁꯨꯝ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯥꯏꯀꯦꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯕ ꯍꯧꯔꯛꯏ ꯍꯅꯨꯃꯥꯟꯁꯨ ꯃꯥꯏꯀꯦꯜꯗ ꯃꯍꯨꯝ ꯑꯗꯨꯅ ꯀꯟꯒꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛ ꯍꯤꯗꯥꯛꯀꯤ ꯃꯅꯝ ꯑꯗꯨꯅ ꯃꯍꯥꯛ ꯆꯞ ꯂꯦꯞꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯏꯀꯦꯜꯒꯤ ꯃꯤꯅ ꯅꯣꯡꯃꯩꯅ ꯀꯥꯞꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛ ꯁꯤꯔꯤ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯀꯟꯈꯤ ꯃꯍꯥꯛꯄꯨ ꯒ꯭ꯌꯥꯁ ꯃꯥꯛꯁ ꯑꯃ ꯎꯞꯄꯤꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯡꯊꯛꯇ ꯁꯤꯔꯤꯅ ꯁꯤꯒꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯍꯅꯨꯃꯥꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯤꯔꯤꯕꯨ ꯀꯟꯕꯤꯈꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯅꯨꯃꯥꯟꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯗ꯭ꯔꯣꯟꯁꯤꯡ ꯑꯁꯤ ꯃꯥꯏꯀꯦꯜꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯂꯦꯞꯇ ꯆꯠꯂꯒ ꯗ꯭ꯔꯣꯟꯁꯤꯡ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯒꯖꯥꯄꯇꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯑꯃꯁꯨꯡ ꯈꯨꯡꯒꯪ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤ ꯈꯨꯠ ꯁꯣꯛꯅꯗꯨꯅ ꯒꯖꯥꯄꯇꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯅꯥꯇꯣꯟꯗ ꯃꯥꯛꯁ ꯑꯃ ꯎꯞꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯥꯏꯀꯦꯜꯒ ꯂꯥꯟꯊꯦꯡꯅꯕ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯒꯖꯥꯄꯇꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯅꯨꯃꯥꯟꯅ ꯃꯥꯏꯀꯦꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯨꯊꯔꯛꯏ ꯃꯥꯏꯀꯦꯜꯗꯤ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯕꯅꯤ ꯑꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯃꯥꯏꯀꯦꯜꯒꯤ ꯃꯤꯁꯤꯡꯅ ꯃꯩ ꯆꯤꯡꯅꯕ ꯈꯨꯠꯂꯥꯏ ꯑꯃ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯒꯖꯥꯄꯇꯤꯒꯤ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯍꯅꯨꯃꯥꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯈꯤ ꯇꯥꯟꯖꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯡꯊꯛꯇ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯎꯠꯂꯛꯏ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯐꯤꯕꯝ ꯑꯃ ꯇꯥꯔꯛꯇꯦ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯔꯨꯝꯕ ꯄꯣꯠ ꯑꯃ ꯊꯥꯡꯒꯠꯇꯨꯅ ꯂꯩ ꯇꯥꯔꯒꯁꯨ ꯑꯔꯨꯝꯕ ꯄꯣꯠ ꯑꯗꯨ ꯑꯗꯨꯃꯛ ꯊꯥꯡꯒꯠꯇꯨꯅ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏ ꯃꯁꯤꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯅꯍꯥꯛꯅ ꯑꯟꯖꯅꯥꯗ꯭ꯔꯤ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯕꯨ ꯀꯟꯒꯗꯕꯅꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯏꯀꯦꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯣꯡ ꯑꯗꯨꯅ ꯃꯅꯤ ꯑꯗꯨ ꯄꯨꯗꯨꯅ ꯍꯅꯨꯃꯥꯟꯗ ꯈꯨꯠꯁꯤꯟꯅꯈꯤ ꯍꯅꯨꯃꯥꯟꯁꯨ ꯃꯅꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯅꯨꯡꯁꯥꯗ ꯌꯩꯕꯗꯒꯤꯗꯤ ꯃꯍꯥꯛ ꯄꯋꯥꯔ ꯐꯪꯈꯤ ꯃꯥꯕꯨ ꯑꯦꯇꯦꯛ ꯇꯧꯕ ꯂꯥꯛꯂꯤꯕ JCBꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯏꯗꯨꯅ ꯂꯪꯊꯣꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯅꯨꯃꯥꯟꯁꯨ ꯃꯥꯏꯀꯦꯜ ꯑꯦꯇꯦꯛ ꯇꯧꯕ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯏꯀꯦꯜꯁꯨ ꯃꯦꯒꯥꯃꯦꯟ ꯑꯣꯟꯊꯣꯛꯂꯛꯇꯨꯅ ꯍꯅꯨꯃꯥꯟꯒ ꯌꯥꯝ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤ ꯐꯨꯅꯕ ꯌꯥꯕ ꯐꯨꯅꯔꯛꯏ ꯃꯥꯏꯀꯦꯜꯅꯁꯨ ꯍꯅꯨꯃꯥꯟꯕꯨ ꯀꯤꯟꯅ ꯊꯤꯟꯕ ꯃꯇꯝꯗ ꯍꯅꯨꯃꯥꯟꯁꯨ ꯂꯥꯞꯅ ꯇꯥꯈꯤ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯕꯅꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯤꯔꯤꯅ ꯗ꯭ꯔꯣꯟꯁꯤꯡ ꯑꯗꯨꯕꯨ ꯃꯨꯊꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯄꯥꯁꯋꯥꯔꯗ ꯑꯗꯨ ꯃꯥꯏꯀꯦꯜꯅ ꯄꯥꯏꯈꯤꯕꯗꯒꯤ ꯃꯍꯥꯛꯅ ꯗ꯭ꯔꯣꯟꯁꯤꯡ ꯑꯗꯨ ꯃꯨꯊꯠꯄ ꯉꯝꯈꯤꯗꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯏꯀꯦꯜꯅ ꯐꯨꯔꯛꯄꯗꯒꯤ ꯍꯅꯨꯃꯥꯟꯁꯨ ꯌꯨꯝ ꯑꯃꯗ ꯇꯥꯈꯤ ꯇꯥꯔꯤꯕ ꯌꯨꯝ ꯑꯗꯨ ꯑꯇꯩ ꯌꯨꯝ ꯑꯃꯠꯇ ꯅꯠꯇꯦ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯁ ꯄꯣꯈꯥꯏꯒꯗꯒꯤ ꯉꯥꯏꯗꯨꯅ ꯂꯩꯕ ꯌꯨꯝ ꯑꯗꯨꯅꯤ ꯍꯅꯨꯃꯥꯟꯅ ꯒ꯭ꯌꯥꯁ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯗ꯭ꯔꯣꯟꯁꯤꯡ ꯑꯗꯨ ꯂꯪꯁꯤꯟꯈꯤ ꯗ꯭ꯔꯣꯟꯁꯤꯡ ꯑꯗꯨ ꯄꯣꯈꯥꯏꯔꯛꯄ ꯃꯇꯝꯗ ꯗ꯭ꯔꯣꯟꯒꯤ ꯃꯆꯦꯠꯁꯤꯡ ꯑꯗꯨꯅ ꯗ꯭ꯔꯣꯟ ꯑꯇꯩꯗꯁꯨ ꯄꯥꯜꯂꯗꯨꯅ ꯗ꯭ꯔꯣꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯣꯈꯥꯏꯗꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯒ꯭ꯌꯥꯁꯁꯤꯡ ꯑꯗꯨꯁꯨ ꯃꯥꯡꯈꯤ ꯁꯤꯔꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯃꯁꯨꯡ ꯃꯤꯅꯥꯛꯁꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯗꯨꯗꯒꯤꯗꯤ ꯒ꯭ꯌꯥꯁꯁꯤꯡ ꯑꯗꯨ ꯃꯥꯡꯈ꯭ꯔꯕꯅꯤꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯁꯤꯔꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯑꯣꯛꯁꯤꯖꯦꯟ ꯄꯨꯔꯛꯇꯨꯅ ꯃꯅꯥꯇꯣꯟꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯍꯥꯞꯆꯤꯟꯗꯨꯅ ꯁꯣꯔ ꯍꯣꯜꯍꯜꯂꯤ ꯃꯗꯨꯗꯒꯤ ꯃꯦꯒꯥꯃꯦꯟꯅ ꯍꯅꯨꯃꯥꯟꯗ ꯀꯤꯟꯅ ꯊꯤꯜꯂꯛꯄ ꯃꯇꯝꯗ ꯍꯅꯨꯃꯥꯟ ꯂꯥꯏꯁꯪ ꯃꯅꯨꯡꯗ ꯇꯥꯈꯤ ꯂꯥꯏꯁꯪ ꯃꯅꯨꯡꯗ ꯇꯥꯕꯗꯒꯤꯗꯤ ꯁꯤꯟꯗꯨꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨꯕꯨ ꯄꯨꯡꯉꯥꯡ ꯉꯥꯡꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯥꯏꯉꯪ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯕꯥꯛꯇ ꯃꯥꯛ ꯑꯃ ꯍꯛꯂꯗꯨꯅ ꯃꯍꯥꯛ ꯍꯅꯨꯃꯦꯟ ꯑꯣꯜꯂꯗꯨꯅ ꯊꯣꯛꯂꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯅꯨꯃꯥꯟꯅ ꯃꯥꯏꯀꯦꯜ ꯑꯗꯨꯕꯨ ꯇꯝꯊꯤꯅ ꯐꯨꯗꯠꯈꯤ ꯑꯁꯨꯝ ꯐꯨꯔꯛꯄꯗꯒꯤꯗꯤ ꯃꯦꯒꯥꯃꯦꯟꯒꯤ ꯐꯨꯔꯤꯠ ꯑꯗꯨꯁꯨ ꯄꯣꯈꯥꯏꯔꯛꯈꯤ ꯐꯨꯔꯤꯠ ꯄꯣꯈꯥꯏꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯅꯤꯗꯨꯁꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯔꯛꯏ ꯃꯅꯤꯗꯨ ꯑꯣꯛꯀꯦ ꯍꯥꯏꯗꯨꯅ ꯍꯅꯨꯃꯥꯟꯅ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯑꯃꯦꯔꯤꯀꯥꯗ ꯁꯤꯖꯤꯟꯅꯈꯤꯕ ꯂꯤꯞꯇ ꯐꯨꯅꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯑꯃꯦꯔꯤꯀꯥꯒꯤ ꯃꯈꯨꯠꯇ ꯂꯣꯛ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯍꯅꯨꯃꯥꯟꯒꯤ ꯃꯈꯨꯠ ꯑꯗꯨꯁꯨ ꯂꯣꯛ ꯇꯧꯈꯤ ꯃꯨꯚꯤꯁꯤ ꯁꯨꯄꯔ ꯍꯤꯔꯣ ꯃꯨꯚꯤ ꯀꯌꯥꯗꯒꯤꯗꯤ ꯀꯣꯄꯤꯗꯤ ꯈꯔꯗꯤ ꯇꯧꯔꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯅꯤ ꯑꯗꯨ ꯃꯥꯏꯀꯦꯜꯅ ꯐꯪꯈꯤ ꯃꯥꯏꯀꯦꯜꯅ ꯃꯅꯤ ꯑꯗꯨ ꯐꯪꯕꯗꯒꯤꯗꯤ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯅꯤ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯅꯣꯡ ꯃꯪꯕꯅ ꯃꯍꯥꯛ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯅꯤ ꯑꯗꯨ ꯊꯥꯡꯒꯠꯄ ꯌꯥꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃ ꯀꯧꯔꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔꯗꯨꯗ ꯇꯣꯡꯗꯨꯅ ꯅꯨꯡꯁꯥ ꯂꯩꯕ ꯖꯒꯥꯗ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯊꯧꯖꯤꯜꯍꯟꯈꯤ ꯍꯅꯨꯃꯥꯟꯁꯨ ꯃꯈꯨꯠꯇ ꯐꯥꯔꯤꯕ ꯑꯗꯨ ꯅꯥꯟꯊꯣꯛꯂꯛꯇꯨꯅ ꯎꯔꯥ ꯑꯆꯧꯕ ꯑꯃ ꯐꯨꯛꯇꯠꯂꯗꯨꯅ ꯃꯍꯥꯛꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯟꯈꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯕꯨ ꯑꯁꯨꯝ ꯌꯥꯜꯂꯛꯄꯗꯒꯤꯗꯤ ꯎꯔꯥ ꯑꯗꯨ ꯇꯠꯇꯨꯅ ꯇꯥꯈꯤ ꯃꯥꯏꯀꯦꯜꯅꯗꯤ ꯍꯅꯨꯃꯥꯟ ꯑꯁꯤ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯅꯤ ꯑꯗꯨ ꯅꯨꯃꯤꯠꯇ ꯌꯦꯡꯒꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯍꯅꯨꯃꯥꯟ ꯑꯗꯨ ꯒꯗꯥ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯅꯨꯃꯥꯟꯁꯨ ꯒꯗꯥ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯀꯟꯊꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯄꯨꯡꯆꯥꯏ ꯆꯥꯏꯍꯟꯈꯤ ꯍꯦꯂꯤꯀꯣꯞꯇꯔ ꯄꯣꯈꯥꯏꯕ ꯃꯇꯝꯗ ꯃꯅꯤꯗꯨꯁꯨ ꯄꯨꯡꯆꯥꯏ ꯆꯥꯏꯈꯤ ꯃꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏ ꯑꯗꯨ ꯑꯁꯨꯝ ꯇꯥꯔꯛꯇꯨꯅ ꯍꯅꯨꯃꯥꯟꯒꯤ ꯃꯃꯤꯠꯇ ꯇꯥꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯅꯤ ꯑꯗꯨ ꯅꯨꯃꯤꯠꯇ ꯊꯥꯡꯒꯠꯂꯒ ꯄꯋꯥꯔ ꯂꯧꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯗꯥꯏꯔꯦꯛ ꯄꯋꯥꯔ ꯐꯪꯉꯦ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯄꯣꯈꯥꯏꯕ ꯃꯇꯝꯗ ꯃꯥꯏꯀꯦꯜꯁꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯤꯈ꯭ꯔꯦ
ꯔꯨꯗ꯭ꯔꯃꯅꯤ ꯀꯥꯏꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯏꯆꯥꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯣꯛꯂꯛꯂꯅꯤ ꯍꯥꯏꯗꯨꯅ ꯕꯤꯚꯤꯁꯟꯅ ꯍꯥꯏꯔꯦ꯫ ꯃꯁꯤ ꯃꯌꯥꯝꯁꯤ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯍꯅꯨꯃꯥꯟ ꯏꯕꯨꯡꯉꯣ ꯅꯪ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯨꯅ ꯕꯤꯚꯤꯁꯟꯅ ꯍꯅꯨꯃꯥꯟꯕꯨ ꯀꯧꯈꯤ꯫ ꯍꯅꯨꯃꯥꯟꯁꯨ ꯃꯍꯥꯛꯅ ꯇꯞ ꯇꯧꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯍꯥꯛ ꯄꯥꯏꯗꯨꯅ ꯍꯅꯨꯃꯥꯟꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ꯫ ꯍꯅꯨꯃꯥꯟꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯑꯁꯨꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯄꯋꯥꯔ ꯐꯪꯂꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯦꯞꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯑꯁꯨꯝ ꯄꯥꯏꯈꯠꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯄꯥꯏꯈꯠꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯍꯅꯨꯃꯥꯟ ꯃꯁꯥꯃꯛꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯠꯂꯗꯨꯅ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ꯫ ꯕꯤꯚꯤꯁꯟꯁꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯂꯥꯛꯏ꯫ ꯑꯗꯣꯝꯅ ꯑꯩꯉꯣꯟꯗ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯑꯗꯨꯗꯤ ꯇꯧꯔꯦ꯫ ꯄ꯭ꯔꯚꯨ ꯔꯥꯝꯅ ꯑꯗꯣꯝꯅ ꯁꯤꯟꯅꯔꯝꯕ ꯊꯕꯛ ꯑꯗꯨ ꯑꯃꯨꯛ ꯄꯥꯡꯊꯣꯛꯄꯤꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯅꯨꯃꯥꯟꯗ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯤꯟ ꯑꯁꯤ ꯍꯅꯨꯃꯥꯟ ꯑꯃꯁꯨꯡ ꯔꯥꯝꯒ ꯂꯣꯏꯅꯅ ꯍꯅꯨꯃꯥꯟꯅ ꯔꯥꯝꯗ ꯋꯥꯁꯛꯇꯨꯅ ꯖꯦ ꯍꯅꯨꯃꯥꯟ ꯍꯥꯏꯕ ꯁꯤꯀ꯭ꯋꯦꯜ ꯑꯃ 2025ꯗ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯅꯨꯡꯁꯤꯕꯤꯌꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯗ ꯇꯥꯔꯒꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯃꯁꯨꯡ ꯂꯥꯏꯛ ꯑꯃꯁꯨꯡ ꯀꯃꯦꯟꯠ ꯇꯧꯕꯤꯌꯨ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯗꯤ ꯀꯥꯎꯕꯤꯒꯅꯨ꯫ ꯊꯥꯒꯠꯆꯔꯤ꯫